Kamjongi Indo-Myanmar Ngamkheida main bom na mi Sinare Leishiyo Thijillaga PM gi level da report Thaduna Khanghallagani CM Pawasi Kangla Pau se dagi lokhatchabane ngasi sathakiba Manipur Legislative Assembly gi ayuki miphamda Kamjong Sigi MLA Leishiyo kaisingi calling attention gi paukhumda home gi thausu puriba CM biren haikhrei Myanmar amasung India gi Manipur state ki Kamjong district ki ngamkhei paringda Myanmar militant singna Manipur ki Kamjong area da landmine bomb thamduna pokhaibada misi mina thogliba si laingang police CID gi official sing amade Assam Rifles yauraga kumna thijillaba matungda masigi report Prime Minister Home Minister amade External Affairs Minister yahona bahonagani haina phongdokhrei House ta MLA Leishiyo kaisingna motion asi pukhaladuna haikhibada Myanmar ga tainariba Kamjongi area si lanfam sunatte India ga Myanmar ga lan taunaba su leitavana matau karamna mine bomb sing phumlibano masina maram moidaga chingi miyoi kaya lawu singugi thabaki chathok chasin tawbada kinare Leisabi macha ani yauna miyoi khara bomb pokhaibada siba yaure border ngagliba Assam Rifles ngamkheida bomb phumba khangde makhoide miyam chathok chasin tawbada frisking checking tawduna leire haina phongdokpaga loinana Kamjongda ADC gi office amade police personnel masing hengat pinaba home gi charsu puriba chief minister gi pungningsu singsinkhe calling attention gi makha taba paukhumda chief minister na house da haikibada prime minister gi level da report thagadoriba sida leibak asigi wafam oibana external affairs ministry yahonduna leibak ani gi ngamkhaida phumliba bom lauthokna bohna gi haikibaga loinana namli amasung wangli da ICP thamnaba lam acre chani pirakle Police masing hengaran baga loinana district administration su mathau tawna bahona rehaina phongdokhe amana MLA ke Ranjit na hangba wahangi paukhumda chief minister na haikibada haukiba 2019 dagi 2024 faubagi manungda criminal case lising kuntra ga taret chamapan humbudra ga taruk FIR register tawkhe masida handaki mitai kuki irangda FIR case lising taraga mathoi chanipan marfudra ga nithoi yaure Hai reversing case asigi FIR asigi charge sheet lising ani ga chahum kuntra ga nithoi thagat khrei lemau riba casing asi investigation officer sing na thijille IO sing na casing thuna thijina bahona re casing asigi manungda case ka chana da FIR yauba kaya thengna re athuba matamda pending le riba casing loisina bahona gani haiba wafam chief minister na phongdokhe charge sheet thagat pada thengthaba asi justice delay justice denied oire haiba wafam MLA ke Ranjit na house ta thamkhe